Ngara numidang wairam phongkiba pana pause dagi maruoiba pau khara khangasaraga miyamda khudo tamjike lup tare na UN ke Secretary General da memorandum pisingkrai nupi anga hapage thaudo UN ge special reporter amane thigatna bataksingkrai Manipur da tha taraga nipan helava iranga sige manung chana handakta jiribam district ki Jakura do karong da laiba relief camp dagi pikliba anga ahum amasung nupi ahum bo Kuki metal sina phatuna pokraga tamthina halki wataudoki achu moel fangan bina bayawna point taret yawba memorandum ama Manipur gi lup taret na UN Secretary General da pisingkrai yelomi furup taragi saisu solidarity offer unity for a trust society youth collective Manipur Union for Peace and Integrity Manipur Student Association Delhi amasung Manipur International Youth Center na punna khuyek piduna memorandum adu UN General Secretary da pisingkibani lup tare asigi maikaidagi Jakura dor nupi angang punna micham taruk pharaga hatki batawdokta chenaba kukimentan sumbu Indians da neba Convention Act 1950 amasung mari lainaba domestic criminal law ge makhada phaduna matik saba sarak pibiyo Jakura do mihat asu Supreme Court ke retired judge amana luchingba independent Judicial Inquiry Commission amana thikapiyo Jakurado miha thikatnaba UN Special Reporter ama hapiyo Women and Child Commission of India na jiribamgi Jakurado hakthengnan satuna miha ase yengsimba kalonyon na process elisinganiga sumataraga toy provision makhada miha asige half paper puthokna basu taksile luptare asige maikaidige UN General Secretary gi pungning chingsiladuna National Human Rights Commission of India na Jakurado massacre site yengshinduna victim chingi justice puthoknaba pauktak pibiyo malemna yadraba first pamuthalu amadi UN Security Council gi mieng makhada khudakta tribunal amalingkhatuna war crime against humanity genocide amadi ethnic screening gi thawongda chenabasing phagadabani hanasu takchile luptare asini UN General Secretary da pisingkiba memorandum aduda Manipur ge jiribam district ke Warabektra police station manung chamba Jakurado karong da hangba relief camp ama changjapam lauduna lairiba thani pan ge anga ama yauna pikliba anga ohum amade nupi ahumbo koki medan singa tha asiki taraga mathoida phaduna po khorapa matung tamthina asigumba sanga gi lecha pasing asigi mathakta chapchaba action lauduna mihat asigi achu mawel fangan biu haire Manipur da tholib irang asina maram oiduna jiribamgi Jakurado khuldagi lanjena duna relief camda thamliba khunja sing achubungak cheleba police station da kukimetan sing asina ningthina plan tawduna attack sathabagalonena makhoiba phatna pokibani amadi ethnic screening gi mingda kukijo metan singna nupi angagi mathakta tamthiba crime ni hana supongdokle kukimetan singna chathakiba Jakurado mihada se Geneva Convention ki Common Article 3 bo khonggong na ba thawongni Government of India ka komjali sing ani ge sumna manga dagi suspension of operation su sanariba kuki group sing na Geneva Convention Act 1950 ngakna chatkadabani amaramda lawsu riba lawmi sing da kuki metan sing na nongmai kapsinduna misi minato anbayaning day amaramda han afaspa thamlamba dagi lawthokraba Manipur gi tampak ki police station tarukna konba mafamda amuhan afaspa thamjimba yaningde hana supungdokli makhata rakpa pawda jiribamda hatkiba kuki metan taragi postmortem report pidavada kuki singmai hauna saure jiribamda hatkiba kuki metan taragi postmortem report pidavada kuki singmai hauna saure loinina Manipur pumbada afaspa thamjimbana micham yamda aki akhangpo leba singasi security force singna yengsimbada khodongsa gani haina Kukizo Council KZC na thadorapa charo amana phongdorakle charo asin hai security force na micham miyam ngak senaba ahemba pangal pipa mathau tai Kukijo singi miyam kanaba amade masa ngakthok sanaba honavada jiribamda kuki ge miyoi tara laikhidabane makhoi melete nate hantakta jiribamda laikhidabanupi angang taruke asiba haksang de postmortem tawbagalonyana imung manungda sinakre adugo kukijogi miyoi tara sikibaduge postmortem hauzik phawba khangandana thamliba asuna michemi khainaiba thabak sathare haiba tagle hariba miyoi tara asigi misigi matangda
ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯤꯄꯣꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯗ ꯄꯤꯊꯣꯛꯇꯕꯅ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡꯗ ꯍꯛꯆꯤꯟꯅ ꯂꯧꯅꯗꯨꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯀꯌꯥ ꯁꯤꯟꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ 10 ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯁꯤꯡ ꯑꯄꯤꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕ ꯋꯦꯜ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯑꯀꯟꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯔꯗꯔ ꯊꯣꯔꯛꯄꯅ ꯃꯍꯩꯔꯣꯏꯁꯤꯡ ꯃꯀꯣꯛ ꯉꯥꯎꯅꯔꯦ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯅꯣꯕꯦꯝꯕꯔ 13 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯃꯍꯩꯔꯣꯏꯁꯪꯁꯤꯡ ꯍꯥꯡꯂꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯀꯦꯟꯁꯦꯜ ꯇꯧꯔꯛꯇꯨꯅ ꯅꯕꯦꯝꯕꯔ 13 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯔꯗꯔ ꯊꯣꯔꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯀꯣꯛ ꯉꯥꯎꯅꯈ꯭ꯔꯦ꯫ ꯏꯗꯨꯀꯦꯁꯟ ꯑꯦꯛꯁ ꯗꯥꯏꯔꯦꯛꯇꯔ ꯑꯦꯜ ꯅꯟꯗꯀꯨꯃꯥꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯁ꯭ꯀꯨꯜ ꯍꯥꯡꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯕꯦꯝꯕꯔ 15 ꯑꯃꯁꯨꯡ 13 ꯐꯥꯎꯕ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯑꯗꯨꯗ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯨꯀꯦꯁꯟꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯂꯤꯌꯥ ꯖꯨꯂꯤ ꯑꯅꯜꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯕꯦꯝꯕꯔ 13 ꯐꯥꯎꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯌꯥꯎꯅ ꯀꯣꯂꯦꯖꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯤꯡꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯖꯤꯔꯤꯕꯥꯝꯗ ꯅꯨꯄꯤ ꯑꯉꯥꯡ 3 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯍꯥꯠꯂꯒ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯊꯥꯗꯔꯛꯄꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗ, ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯨꯜꯁꯤꯡ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯕ, ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯐꯒꯠꯂꯕꯗꯇ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ꯫ ꯐꯣꯔꯃꯔ ꯑꯥꯔꯃꯤ ꯆꯤꯐ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯅꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯐꯨꯔꯨꯞ ꯃꯁꯦꯜ ꯍꯥꯠꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯕ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯂꯕ ꯈꯛꯇꯗ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯥꯔꯒꯤꯜ ꯋꯥꯔ ꯃꯇꯝꯗ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯔꯝꯈꯤꯕ ꯐꯣꯔꯃꯔ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯕꯦꯕ ꯄ꯭ꯔꯀꯥꯁ ꯃꯂꯤꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯣꯔꯃꯔ ꯑꯥꯔꯃꯤ ꯆꯤꯐ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ, ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯦꯜꯇꯔ ꯍꯣꯝꯗ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ, ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯑꯥꯔꯃꯤꯅ ꯑꯦꯐꯦꯛꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯕ ꯈꯛꯇꯗ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯊꯤꯡꯕ ꯑꯃꯗꯤ ꯎꯪꯈꯠꯅꯔꯤꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ-ꯁꯨꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯅꯤꯡꯊꯤꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯛꯇ ꯊꯥꯖꯕ ꯊꯝꯕ ꯆꯨꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯊꯥꯖꯅꯕ ꯋꯥꯠꯄꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯀꯁꯟ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯦꯐꯦꯛꯇꯤꯚ ꯑꯣꯏꯕ ꯀꯃꯥꯟꯗꯔꯁꯤꯡꯅ ꯇ꯭ꯔꯨꯞꯁꯤꯡ ꯂꯤꯗ ꯇꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯔꯤꯖꯜꯠ ꯐꯪꯂꯣꯏ꯫ ꯃꯐꯝ ꯈꯔꯗ ꯇ꯭ꯔꯨꯞ ꯍꯦꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯕꯨ ꯇ꯭ꯔꯨꯞ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕ ꯈꯛꯇꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯍꯦꯟꯕ ꯇ꯭ꯔꯨꯞ ꯀꯌꯥ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤ, ꯑꯗꯨꯕꯨ ꯒ꯭ꯔꯥꯎꯟꯗ ꯁꯤꯆꯨꯑꯦꯁꯟ ꯈꯪꯗꯕꯅ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯤꯔꯤꯕꯥꯝꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯅ ꯍꯥꯠꯈꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗꯒꯤ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏ 10ꯗꯤ ꯄꯨꯂꯤꯁꯀꯤ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯁꯦꯜꯒꯤꯗꯃꯛ ꯃꯔꯩꯕꯥꯛꯇ ꯌꯣꯟꯕ ꯌꯥꯎꯔꯦ꯫ ꯅꯕꯦꯝꯕꯔ 18ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯥꯕꯦꯛꯇ꯭ꯔꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗꯒꯤ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏ 10ꯗꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯔꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯥꯜꯍꯧꯕꯁꯤꯡꯅ ꯄꯥꯏꯕ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯚꯦꯂꯤꯒꯤ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ
ꯌꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯥꯕꯦꯛꯇ꯭ꯔꯗ CRPFꯀ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 10 ꯑꯗꯨꯗꯒꯤ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ 10ꯗꯤ ꯚꯦꯂꯤꯒꯤ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ꯫